Manipur da houjik thokliba irang asi India amasung Myanmar gi ngamkhei da athingba amatta leitana hangdoklubadagi thorakpani haina Union Minister of External Affairs S. Jaishankar na phongdokkhre. Wafam asi South Korea amasung Japan da numit mari ni gi khongchatta leiriba Union Minister S. Jaishankar na Seoul da leiba India gi diaspora ga ngarang unabagi thorum amada makna phongdokhibane. Thoramadula Union Minister Jaishankar na hai Manipur da thokliba irang asi yamna laibak thiba amasung mipum khudingmakna nungaitaba phongdoknaba ama oiribane. Irang asi laibak thiba ama oibagi maramde totna tinaraga leiminaramba furuk maselgi marakta ka henba hingsa gi thawdok kaya thorakpa sine. Oirakliba fibam asina leibaga sigi miyamna Manipur da mausa gi tangdu leitaba hanjilakpa pame. Miyam gi pungning wakal da leiba India amasung North East region gi masakado Manipur gi irang asina uba ngamhandre. India amasung Myanmar ani gi marakta visa yaudana kilometer 13 free movement regime gi makada changthok chasing yaramba asina Manipur da thokliba irang asigi maram ama oire. Maram aduna Manipur da thokliba thawdok asi makhatana thoktanaba haukiba thada Union Home Minister Amit Shah na FMR lauthokre. Loinana Indo Myanmar gi ngamkhei pareng asi sambal khaba yauna hena laksinabagi matangdasu khanare hainasu Union Minister Jaishankar na makhatana phongdokhi.